Nicole Smith Ludwig Harbanupi asi Malimgi Kwaidigi Wanglaba building ama oriba Dubai gi Burj Khalifa gi building maton de leptuna Emirates ki advertise tawkibinupi atune Mahakna Thona fana ground level dagi 828 meters wangba Malimgi Kwaidigi Wanglaba building asigi maton de leptuna United Arab Emirates ki flag carrier oriba asina commercial advertise video semduna social media da release tawki Masigi advertisement asina internet da viral oiduna angak pamongda malim pumbada sandoki khwaidigi ngaklibadi masigi nupi asigi thona asini Nicole Smith Ludwig hariba nupi asi professional skydiving instructor amane hariba advertisement video asida Emirates ki cabin crew member amu oina saktam langkibi nupi amakhakne Nicole gi Instagram matung innadi mak asi world traveler amasuni masita nattana skydiver yoga instructor hiker amadi adventurer amasuni Emirates na karamna video asi sem kibano haibagi behind the scenes adusu release tawkre Emirates hariba asi United Arab Emirates ki khwaidigi chawraba airline amadi flag carrier amane masina video asi release tawbaga trending the top spot the leki Aduga atopu wakom amana masigi channel asi games ki mari leinaba tricks kaya gi video upload toba channel amakangni mayamna masibusu subscribe tawduna video asibu support tawbiyo